ngasi numida wairam phongkiba tongan manipuri sifongsingdigi amasum thokiba thawdo wathokingdigi maru oibe I pausing khongasaraga manipur top channel gi maikedi myamna thamjagi ahanbada maru oiba pawa moina NSCN U amadi K ani gi Marakta Nongmei Kapnabada K gi additional secretary Sire hari Nagaland gi lahorlup amamam oiriba NSCN U amadi NSCN K ani gi Marakta Nongmei Kapnabagi thawdo thokre thawdo adu NSCN K Nikki Kanglup ki additional secretary Sire hari Presna phangba paw gi matung inadi thawdo si hawkiba numaijing numita Dimapur gi Khehoida leiba GPRN NSCN gi designated K Marakta thokibani Nongmei Kapnabaduda laikhidraba NSCN K gi Central Secretary Additional Secretary adugi maming Atoka kimi kawi police tagi phangba paw gi matung inadi Nongmei Kapnabagi thawdo adu hawkiba numaijing numit ki nongyai matung pung 12 minute nifurom taba matamda thokibani thawdo adu thokle habigi paw hek phangbaga khudakta police team thawdok thokphamda sangsinduna thi humbagi thabak sathabada asiba haksang ama phangba ngamki loinana asiba haksang adu masak khangdoklaba matungda imung manungi miyoisingda khushinakre thawdo adu thokraba matungda NSCN K gi lanmi mari su mafam adudagi nanthokduna sien khibadagi haujik pawba thiba khangdana leidi haina pawsina sumakhatana phungdorakli atopa pawamana layeng bangam daduna layraba miyama Jenims ki director na asauba thawdang lauduna layeng badagi phaduna mayumda hankre haba pawmusu report tawri masagi anaba amana maram oiduna matam kuina hawad kangkhat pangamdana layraklaba sugunu kendragi manung sanna sugunu ward number 1 kawbuk singna laikai dalaiba singabam kumarna ana layengba ngamdana yamna wana leibiki paw sitapadagi sugunu kendra da handak pangthokadoriba assembly election asida mirep oina songthokadoriba TS ibomsana yamna kana honaduna Jenims ta purakpadagi hospital asigi director oina thawpuriba Professor Dr. L Debena asowo thawdang lauduna na layeng sa tharakpadagi operation tawduna haujikti masagi mayumna research tawkre hari Jenims hospital lagi phangba paw matung inadi matam kuina layeng mangamdaduna lairuraba kumar hawkiba September 13 TS ibomsana Jenims hospital pukhalakhi kumar ge haksam gi spinal cord ta tumor ama leibadigi hawad kangkhat pangamdabani haiba khangmangamki Jenims ki director na Deben gi miyeng makhada October amada pung mapan sangna operation tawduna tumor adu mai pakna lathok pangamki masidagi kumar gi haksang gi phibam phagalakpadagi ngasi hospital asidagi research tawkibani hainasu pausna makhatana su phungdorakli makasa tharak poina to pamaruiba paw khrana COVID-19 pandemic manungda policing na lawkiba thawdang thagali Chief Minister Malem gi oina santurang COVID-19 gi laina laisana Manipura ha ka launaraba matamda lamdamasigi police personnel singna miyam gi damak lawkiba thawdang aina punsi gi kawba ngamloi haina Manipur gi Chief Minister Nongthongbam Berena phungdokre ahanba Manipur Rifles ground na pangthokiba Manipur Police gi samaga kunthrarak suba Police Rising Day parade sargyaraduna CM na makhatana hai COVID pandemic manungda police na miyam gi lawkiba thawdang kawba ngamloi matamaduda mi amaga naksinabada COVID laiset sandokadra ki naramba matamda policing na lambi sorok amadi miyam marakta kathokpaga loinana pandemic asibu laksinanaba honabada kayagi matik waki masida natana thawdo ama thokpada police na ngak senmagumna police na lawriba thawdang singda miyamnasu awangba thakta thagatpam thoi khunai ama leirabadi afaba phataba yaudaba nati policing gi marakta su mabuk sel singdaba mi yaudaba nati adubu mayam pulabadi masini adubu policing gi marakta aranba tawrambasing mana tawruriba thabak-sing gi matungina ain gi sara phangan khidaba yaudi amasu makhatana su phangangani MR IRB amadi lairiba combined force singna Manipur gi mafam kudimakta lawkiba thawdang adu lamdamasida miyam ingsikna lehalli hainasu paw man phungdorakli amaromdana Khwaidagi phaba police station officer battalion lauthokre sayesigi khwaidagi phaba police station DGP Manipur running trophy Thawal police ki Khongjom police station phangle award asi Khongjom police station gi OC inspector Kangjam Santosh Singara khusinaragani khwaidagi phaba police station gi ahanba tarab station sida DGP running trophy ga loinana lupa lising taraga manga gi sel gi mana piragani
West Police Station 2021 gi anisuba takraba station adudi Jiribam District ki Jiribam Police Station ni award asi Jiribam Police Station ki officer in charge Inspector Laisam Khogen Singhana Khusinagani anisuba tarab station asida DGP commendation certificate amaga loinana sel gi mana oina lupa lising tara piragani khwaidigi phaba police station gi ahum suba taraba station adudi Imphal West District ki city police station ni award asi city police station gi OC inspector Maibam Sudhi Kumar Mitai khusinaragani ahum suba taraba station asida DGP commendation certificate amaga loinana sel gi mana lupa lising nga piragani hairi hensu pausna makhatana phungdorakli loisilakpoina topa pau khara namo CBSE gi ahanba tam board exam 2022 class 10 gi November 13 dagi hauragani class 12 ki December amadagi hauragani CBSE gi ahanba tam gi class 10 gi board exam November 13 dagi December 13 fawba madi class 12 ki exam December amadagi December 19 fawba pangtholagani hari CBSE na thokiba first term board exam gi mapung fawba schedule gi matungina class 10 board exam gi first term asi major subjects singi oina November 13 dagi hauraga December 13 fawba oigani amasung class 12 ki major subjects singi exam na December amadagi December 19 fawba oigani hari November 13 amari 13 mathang sina class 12 amadi class 10 gi exam subjects singi examination pangtholagani hari atenba matamgi manungda exam loisinba ngamnaba amadi mairoi singda mangdanaba board asina subject singbu major amadi minor haina khaidokani hainisu pausna makhatana phungdorakli loisilakpoina topa report amana aihaku miyamgi pokholoi ohenbirabadi mai ising sanabung industry na singi income generation da mangjin thana bohonagani handa kumja English nganiga kungani togi angan basarukta pangthokadoriba Manipur Legislative Assembly mikalda kaksing AC gi oina Congress ki intending candidate oiriba laikhidraba hanagi state minister KS Hayes Irabot ki masanupa KS Hayes Kennedy Singhagi door to door campaign Kennedy gi makha laikai da liba yumda laikai gi ahalaman mayamdagi yaifa thaujal nijabaga loinana ira thauni tawraba matungda mahaki home polling makha laikai wa number 13 dagi ngasi haudokre haide house campaign haudok pasiga mari lainana Kennedy na phongdokhibada lamdamasigi youth ama oina lairakpa sida kaksing lamdamasi nomagi hiram kyada sotharakpasi ubada aihaki thamoida nungaitaba phaurakpadagi aihakna ngamjaba kharadang oirabasu saruk yaramge khalakpadagi aihak mirep oina tholakpani karigumba miyamna aihakpu nungsibiduna miyamgi pokholoi oihanbirabadi thaknaba ising amasum scale small industry singi mathau taba maigi phibam sanabung ithai laukhong amadi na singi income generation da mangjin thanaba ngamliba makai khonagani aihakpu miyamgi mihut oihanbiduna kaksung lamdamasi hena sakhot lamjel mangjing thaba esima oihanminasi haina suma miyamdagi thaujal nikhi thauramasida BCC kaksingi members sing polling gi na kya saru ya khina paus na makatana phongdorak duga haujiku oinadi paus matanga sa luisinrage duga Marakta na maruibi i paus ngeragadi adum tamsana update pizar khana channel sigi mekedi gi thamjari duga pathoksa gi blu soi gi blan gi kya yars myam ngak pigini thank you